Agnipath scheme asi Bharat Chatnakhrabadi Bharat Asi Mei Chaakkani Prime Minister na laurakliba firebasi athubada handokadabani haina CPI Manipur State ki State Secretary L Sotin Kumar na phongdokrai ngasi rupamal tengta laiba irabat bhavan da pangthokpa pawgi mifam amada phongdokhibanai State Secretary L Sotin Kumar na makha taraduna English ngani taramari dagi Narendra Modi na Prime Minister oirakpadagi hauna privatization da ahen meeting thamduna lakli masina maram moiraga tongan ba sector kaya ngasidi lanai mioi singda sinakhrei chahi amada naha karor ani thabak pigani haiba wafam thamkrabasu Lakhar piba natana piba ngamdri talaga sida chahi tara taret makhadagi kunhumdoi fawgi manungda leiba naha sing thabak pinaba haiduna Agnipath scheme kauba ama haudokuna ngasidi Bharat Mai hauna chaklaklei BJP na lengak taba state kayana scheme asiki matangda phong na yaning daba phongdoknaraklei left yauna opposition party na hairiba scheme asiki matangda parliament ta khanasi haiba wafam fawba BJP na takide center lengak na laurakliba firebasi CPI Manipur state na akan mamongda yaning daba phongdoklei sahi nipan gi manungda BJP na chauba amadi akan ba bill ke parliament pass tawkre dubo Bill sing adu mayamata paktana lakli Bharat na makhatana Mei Chaakkani ba lengak ki fireba thubada handokadabani amarom da state lengak na lambi pakthokna ba madi turel khongbal da sajiliba sing takthokna ba laukhaliba khongthang asi thagat ningai oyadabo mangjong nana numit kharani gi matam piraga paikhat piyu haiba wafum phongdokhe kanagumba graduate amana kanagumba intermediate class passed or amana Army da natrag any service amada mana sangam matung da lenga law reports basi sarkar gi nang army gi post da recruit tore hari wafam silak matam da kanani yani gadoi no sahi mari thabak tor kan da nang thabak ki lore adu lore na Bharat ki ate state kya da di sora kya amana koi gi private army ga likatra ko katra sanavigi system si mayama the private lom the oil to aduna sarkar gi oiba adumba kano sing se army gi masing amama mayam sing se masi ma chapchan haning de sigi nature state man lo re khongtang se koi CPI na kanna koi condemn to do ngam de